Security Force na tongan-tonganba mafamdagi lona thingkraba lalolupsing imiyoy ahum fare. Lona thingkraba lalolup KCP taibanganbagi active cadre ama Security Force na Waikong Police Station na konba. Waikong ningthaumanai area dagi fagatpa ngamle hari. Police ki pawaman hai farba miyoy adudi kakching khunau. Thingnam tarung laikai dagi kakching tabam Rishikesh atopa mamingna Nanaw Sarma nipuga mathoini mangondagi keypad mobile ama fagatpa ngamle. Maha Kakching district dagi logi wangpada senkhai thumkhai tawbada chenaba miyoy ni haina sa police ki paw asina makha tari. Nakalamarom da Security Force na Nongpok Sengmai Police Station na konba. Lairong Thel Bitra dagi lona thingkraba lalolop RPF ki active cadre ani khulai ga kona na fare harbi. Police dagi fangba pawgi matung inadi farba miyoy ani adudi Wangjing Hodamba maningdagi RK movies na maite atopaming local Nifuga tarit amadi Churachandpurgi Tuibongdagi haujingna Wangjing Hodamba maningda laiba Moirangthem Naresh atopami athongamba kungani pani makhoi ani dagi 9mm pistol ama pistol adugi magazine ama magazine yawba 32 gi pistol ama 9mm gi kapa yariba nongmai maru manga 32 gi kapa yariba nongmai maru ani mobile phone ama amadi sim card ama fagat pangamlei makhoi ani Thobal district dagi logi wangmada senkhai thumkhai tawbada chenaba miyoy singni hainasu पुलिस की पावर से मखा तारी बीजेपी के एमएलए सिंह कांग्रेस पार्टी का पुनसिन लाइंगाक सेम होना लेते बीजेपी 2022 दा पांगथोकिबा तरागनिथोय सुबा मणिपुर लेजिस्लेटिव असेंबली की मिखलदा सीट कुंथ्रागनिथोय फंगदुना एब्सोल्यूट मेजॉरिटी ओइख्रबा बीजेपी ना चीफ मिनिस्टर बीरेन बो अमुहना चीफ मिनिस्टर ओयनख्रबा मतुंगदा बीजेपी एमएलए सिंह मनुंगदा चावना नांगपाक तानारकपदकी खंगौदना सीएम एन बीरेना माकी फमदगी रिजाइन तौखी एन बीरेन हेग रिजाइन तौखीबगा मणिपुर असेंबली एनिमेटेड सस्पेंशन थमदुना प्रेसिडेंट रूल चलाइरगा लाखी प्रेसिडेंट रूल थमलबसु बीजेपी मनुंगी वाथोक्ति लोइबा लैखिदे बीरेन बु यादबा डिसेंडेंट एमएलए सिंह पुनसिलगा बीरेन नतबा मियोय अमाबु सीएम ओइहंदुना मणिपुरदा पॉपुलर गवर्नमेंट अमा सेमननाबा कदना तक्सिलगा लाखी एमएलए कुनगमा थोइना सही तवरगा भारत की प्राइम मिनिस्टर नरेंद्र मोदी दा पिसिनकी वखल मानबा बीजेपी अमादि चमिनरिबा एमएलए सिंगी मसिंग कुंथ्रागमा थोइ सुना बहनरगा पॉपुलर गवर्नमेंट अमा सेमलगा नि हाइना बीजेपी एमएलए सिंगी मरक्तगी मीडिया सिंगदा फोंदोरकपसु लैखी मरक्सिदा सेंटर दगी बीजेपी नॉर्थ ईस्ट की कोऑर्डिनेटर सु ओइरिबा बीजेपी की स्पोक्सपर्सन संबित पत्र इम्फाल दा लाक्तुना हानगी चीफ मिनिस्टर एन बीरेन स्पीकर टीआई सैतेबर्टा एमएलए खेमचांद मणिपुर गवर्नर अजय कुमार बाला उनाबदा नथना चुराचांदपुर अमदी कांगपोकपीदा चतुना बीजेपी की कुकी एमएलए सिंग उनखी मधुगी मतुंगदा इम्फाल होटल दा बीजेपी अमदी महाका चमिनरिबा तोंगान तोंगानबा पॉलिटिकल पार्टी सिंगी एमएलए सिंगसु उनादुना मखोई मखोईगी ओइबा वाखलोन लौनखी तौबतबु संबित पत्रना मणिपुर लाकलंबा अदु हौजिक कुकी अमदी मैते अनिगी मरक्ता लैरिबा क्लासेस असिबु संताइनबा अमदी नेशनल हाईवे सिंगदा फ्री मूवमेंट ओइना चटपा याननबगी दमक्ता वरी सन्नबा लाकपनी हाइना एमएलए खरना मीडिया दा फोंदोकपा लैखी अदुबु संबित पत्रना इम्फाल दगी हनख्रबा मतुंग बीजेपी एमएलए सिंगी मनुंगदा तोंगानबा पॉलिटिकल चेंज अमा लाकपगा लोइनना एमएलए सिंग पुनसिननबा होनरखी मदुगी मतुंग तारकबदा सेनियर बीजेपी एमएलए निपान उनादुना वरी सानरबा मतुंग असि पांगथोकिबा पावगी मिफम अमादा बीजेपी की एमएलए सिंग पुनना पुनसिननदुना अनौबा लाइंगा अमा सेमननबा थौरांग तौरे हाइना फोंदोखरे प्रेसना फंगबा अवांग बथाकी पावगी सोर्स अमना हाइरिबदी हौजिक लैरिबा मणिपुर की ओइबा राजनीति की तंग तादबा पिबम असिदा करिगुम्बा प्रेसिडेंट रोल असि लौथोकलगा मियामगी मिहुन्ना सेमबा पॉपुलर गवर्नमेंट अमा लाकपा तारगदी हानगी चीफ मिनिस्टर एन बीरेन बो अमुहन्ना चीफ मिनिस्टर ओहलकपा याय हाइबसिनी सोर्स असिना मका ताना हारिबदी बीजेपी के सेंट्रल लीडरशिप बीजेपी एमएलए सिंगी मनुंगदा लैरिबा यानदबा अमदी चयनबसिंग असि खुदकता तोकलगा पॉपुलर गवर्नमेंट अमा सेमगदबनी मणिपुर असेंबली बु एनिमेटेड सस्पेंशन थमलकपसि गरांग मे 13 दा था 3 मपुंग फाखरे करिगुम्बा प्रेसिडेंट रूल असिना मखा चथरकपा तारगदी तंगाई फदना असेंबली डिजॉल्व तवरगा प्रेसिडेंट रूल लैगदबनी प्रेसिडेंट रोल मखा ताना चथरकपा तारगदी 2027 की अंगनबा सरुकता पांगथोकदौरिबा 19 सुबा मणिपुर विधानसभा मिखलदा बीजेपी तोरा तुरकपा याबगी फिबम लाकपदगी तंगाई फदना बीजेपी लेंगाक नत्रगा बीजेपी ना लुचिंगबा लेंगाक अमा सेमननबा थौरांग तौरकपनी हाइरि हिरम असिगा मरी लेना ngasi पांगथोकिबा पावगी मिफम अमादा बीजेपी की स्पोक्सपर्सन सु ओरिबा लमलाई केंद्र की एमएलए खोंगबान ताबम इबोम चादा हाई ngarang बीजेपी की सीनियर एमएलए निपान की ओइबा मिफम पांगथोकतुना सेंट्रल लीडरशिप ना मणिपुरदा पॉपुलर गवर्नमेंट अमा लेहनना बहोनरिबा सिदा मतेंग पांगनबा खनखिबगी मतांगदा ngasi सीनियर एमएलए तरेट ना मियामदा पावदमबनी
ꯍꯩꯔꯣꯛ ꯀꯦꯟꯗ꯭ꯔꯒꯤ MLA ꯔꯥꯖꯦꯁ ꯌꯥꯝꯗꯤ ꯃꯁꯥ ꯉꯝꯗꯕꯗꯒꯤ ꯉꯁꯤꯒꯤ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯂꯩꯍꯟꯕ ꯌꯥꯅꯕ ꯁꯦꯟꯇꯔ ꯂꯤꯗꯔꯁꯤꯡꯅ ꯏꯪ ꯇꯞꯄ ꯍꯟꯖꯤꯜꯂꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯈꯨꯗꯝ ꯑꯣꯏꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯂꯩꯍꯟꯅꯕ ꯍꯣꯠꯅꯕ, IDPꯁꯤꯡ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯕ ꯌꯥꯅꯕ ꯍꯣꯠꯅꯕ ꯑꯃꯗꯤ ꯏꯔꯥꯡ ꯊꯣꯛꯂꯤꯕ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯋꯥꯔꯤ ꯁꯥꯅꯊꯣꯛꯇꯨꯅ ꯏꯪ ꯇꯞꯄ ꯍꯟꯖꯤꯜꯂꯛꯅꯕ ꯁꯦꯟꯇꯔꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯃꯤꯐꯝ ꯄꯥꯡꯊꯣꯛꯍꯜꯂꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯊꯥ 3 ꯐꯥꯖꯤꯜꯂꯛꯂꯦ꯫ ꯃꯔꯝ ꯑꯗꯨꯅ ꯁꯦꯟꯇꯔꯅ ꯍꯣꯠꯅꯔꯤꯕ ꯑꯁꯤꯗ BJPꯒꯤ MLAꯁꯤꯡꯁꯨ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯈꯟꯅꯈꯤ꯫ ꯃꯤꯐꯝ ꯑꯗꯨꯗ ꯀꯅꯥꯕꯨ ꯂꯤꯗꯔ ꯑꯣꯏꯅ ꯈꯟꯒꯅꯤ ꯍꯥꯏꯕꯗꯤ ꯃꯇꯥꯡꯗꯗꯤ ꯈꯟꯅꯈꯤꯕ ꯂꯩꯇꯦ꯫ ꯂꯤꯗꯔ ꯈꯟꯕꯗꯤ BJPꯒꯤ ꯂꯩꯔꯤꯕ MLA ꯃꯌꯥꯝꯅ ꯂꯦꯞꯀꯗꯕꯅꯤ, ꯑꯗꯨꯕꯨ BJPꯒꯤ ꯑꯣꯏꯅ ꯂꯤꯗꯔ ꯈꯟꯕ ꯃꯇꯝꯗ ꯁꯦꯟꯇꯔ ꯂꯤꯗꯔꯁꯤꯡꯅ ꯈꯜꯂꯛꯄ ꯂꯤꯗꯔ ꯑꯗꯨꯗ ꯌꯥꯅꯩ꯫ ꯁꯦꯟꯇꯔꯅ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯊꯝꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯑꯁꯤꯗ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕ ꯍꯥꯏꯅ ꯃꯤꯐꯝ ꯑꯗꯨꯅ ꯂꯦꯞꯅꯈꯤ꯫ ꯃꯤꯌꯥꯝꯅꯁꯨ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯊꯝꯂꯛꯄ ꯌꯥꯅꯕꯒꯤꯗꯃꯛ ꯏꯪ ꯇꯞꯄ ꯍꯟꯖꯤꯜꯂꯛꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯉꯁꯤ BJP ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯅ ꯊꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯑꯃꯗꯤ ꯅ꯭ꯌꯨꯁ ꯆꯦꯅꯦꯜ ꯈꯔꯗ BJPꯒꯤ MLAꯁꯤꯡꯅ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯒ ꯄꯨꯜꯂꯒ ꯁꯔꯀꯥꯔ ꯁꯦꯝꯅꯕ ꯌꯥꯏ ꯍꯥꯏꯅ ꯁꯟꯗꯣꯔꯛꯈꯤꯕ ꯄꯥꯎ ꯑꯗꯨ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯑꯔꯥꯟꯕ ꯄꯥꯎ ꯑꯃꯅꯤ꯫ BJPꯗ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯒ ꯍꯤꯔꯝ ꯑꯃꯠꯇꯗ ꯄꯨꯟꯗꯨꯅ ꯁꯔꯀꯥꯔ ꯁꯦꯝꯅꯕ ꯈꯟꯅꯈꯤꯕ ꯋꯥꯐꯝ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯆꯍꯤ 2 ꯍꯦꯜꯂꯛꯂꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝ ꯉꯝꯈꯩ ꯁꯝꯕꯜ ꯈꯥꯗꯕ ꯑꯁꯤꯁꯨ ꯑꯃꯅꯤ ꯍꯥꯏꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯉꯝꯈꯩ ꯄꯔꯤꯡꯕꯨ ꯐꯦꯟꯁꯤꯡ ꯈꯥꯅꯕ ꯇꯛꯅꯕꯗꯒꯤ ꯂꯩꯉꯥꯛꯅ ꯐꯦꯟꯁꯤꯡ ꯈꯥꯅꯕ ꯊꯕꯛ ꯄꯥꯏꯈꯠꯂꯤꯉꯩ ꯆꯩꯔꯛꯁꯤꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯥꯡꯕꯨ ꯑꯃꯅ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯉꯝꯈꯩ ꯄꯔꯤꯡꯗ ꯀꯥꯎꯟꯇꯔ ꯏꯟꯁꯔꯖꯦꯟꯁꯤ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯤꯉꯩ ꯃꯅꯨꯡꯗ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯂꯥꯟꯁꯤꯟꯗꯨꯅ ꯑꯥꯏꯟ ꯀꯥꯏꯅ ꯃꯅꯤꯄꯨꯔꯗ ꯆꯪꯁꯤꯟꯅꯕ ꯅꯥꯔꯣꯟꯗ ꯍꯣꯠꯅꯔꯛꯄ ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯑꯥꯔꯃꯤ (KNAꯒꯤ ꯂꯥꯜꯍꯧꯕ 10 ꯑꯁꯥꯝ ꯔꯥꯏꯐꯜꯁꯀ ꯈꯨꯠꯊꯣꯛꯅꯕꯗ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎꯒꯤ ꯁꯣꯔꯁ ꯑꯃꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯄꯔꯤꯡꯒꯤ ꯕꯣꯔꯗꯔ ꯄꯤꯂꯔ 62 ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯅ꯭ꯌꯨ ꯁꯝꯇꯥꯜ ꯈꯦꯡꯖꯣꯏ ꯚꯤꯂꯦꯖꯇ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯀꯥꯡꯕꯨꯅ ꯀꯥꯎꯟꯇꯔ ꯏꯟꯁꯔꯖꯦꯟꯁꯤ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯤꯉꯩ ꯃꯇꯝꯗ ꯉꯔꯥꯡ KNAꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩ ꯂꯥꯟꯁꯤꯟꯗꯨꯅ ꯆꯪꯁꯤꯜꯂꯛꯅꯕ ꯍꯣꯠꯅꯔꯛꯈꯤ꯫ ꯃꯗꯨꯗ ARꯒꯤ ꯀꯥꯡꯕꯨꯅ ꯊꯤꯡꯅꯕ ꯍꯣꯠꯅꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯈꯤ꯫ ꯃꯈꯥ ꯇꯥꯅ KNAꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ARꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯂꯥꯟꯗꯥꯔꯛꯄꯗꯒꯤ ꯃꯥꯏꯀꯩ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯨꯠꯊꯣꯛꯅꯈꯤ꯫ ꯈꯨꯠꯊꯣꯛꯅꯕ ꯑꯗꯨꯗ KNAꯒꯤ ꯂꯥꯟꯃꯤ 10 ꯑꯗꯨ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ KNAꯒꯤ ꯈꯨꯠꯊꯣꯛꯅꯕ ꯑꯗꯨ ꯗꯤꯃꯥꯄꯨꯔꯗ ꯕꯦꯖ ꯇꯧꯕ 3 ꯀꯣꯔ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯌꯨꯅꯤꯠ ꯑꯃꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ARꯒꯤ ꯀꯥꯡꯕꯨ ꯑꯃꯅ ꯃꯈꯥ ꯇꯥꯅ ꯈꯨꯠꯊꯣꯛꯅꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯌꯥꯝꯂꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥꯃꯔꯨꯝꯁꯨ ꯐꯥꯒꯠꯄ ꯉꯝꯂꯦ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯏꯟꯗꯤꯌꯟ ꯑꯥꯔꯝ ꯐꯣꯔꯁꯀꯤ ꯏꯁꯇꯔꯟ ꯀꯃꯥꯟꯗ (ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯑꯦꯀꯥꯎꯟꯠꯇ ꯊꯥꯗꯣꯔꯛꯄ ꯋꯥꯔꯣꯜ ꯑꯃꯗ ꯉꯔꯥꯡ ꯊꯥꯖꯕ ꯌꯥꯕ ꯏꯟꯇꯤꯂꯤꯖꯦꯟꯁ ꯁꯣꯔꯁ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯉꯝꯈꯩ ꯄꯔꯤꯡꯗ ꯂꯩꯔꯤꯕ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯈꯦꯡꯖꯣꯏ ꯇꯦꯍꯁꯤꯜꯗꯒꯤ ꯃꯅꯨꯡ ꯆꯟꯕ ꯅ꯭ꯌꯨ ꯁꯝꯇꯥꯜꯗ ꯁ꯭ꯄꯦꯌꯔ ꯀꯣꯔꯞꯁꯀꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯤꯉꯩ ꯃꯐꯝ ꯑꯗꯨꯗ ꯍꯥꯟꯅ ꯂꯩꯔꯝꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯥꯜꯍꯧꯂꯨꯞꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤ꯫ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄ ꯑꯗꯨꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯈꯨꯗꯛꯇ ꯈꯨꯠ ꯍꯟꯗꯨꯅ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯆꯥꯎꯅ ꯈꯨꯠꯊꯣꯛꯅꯈꯤ꯫ ꯈꯨꯠꯊꯣꯛꯅꯕ ꯑꯗꯨꯗ ꯂꯥꯜꯍꯧꯂꯨꯞ 10 ꯍꯥꯠꯄ ꯉꯝꯕꯇ ꯅꯠꯇꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥꯁꯨ ꯔꯤꯀꯣꯚꯔ ꯇꯧꯕ ꯉꯝꯈꯤ꯫ ꯋꯥꯔꯣꯜ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯐꯝ ꯑꯗꯨꯗ ꯍꯧꯖꯤꯛꯁꯨ ꯂꯦꯞꯇꯅ ꯃꯈꯥ ꯇꯥꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯈꯨꯠꯊꯣꯛꯅꯕ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕ ꯂꯥꯜꯍꯧꯂꯨꯞꯁꯤꯡ ꯑꯗꯨ ꯀꯔꯝꯕ ꯂꯨꯞꯀꯤ ꯂꯥꯜꯍꯧꯂꯨꯞꯁꯤꯡꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯏꯁꯇꯔꯟ ꯀꯃꯥꯟꯗ (ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯈꯪꯍꯜꯂꯛꯄ ꯂꯩꯇ꯭ꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟꯁꯨ ꯆꯠꯅꯗꯕ ꯀꯨꯀꯤꯒꯤ ꯂꯥꯜꯍꯧꯂꯨꯞ ꯆꯤꯟ ꯀꯨꯀꯤ ꯂꯤꯕꯔꯦꯁꯟ ꯑꯥꯔꯃꯤ (CKLAꯒꯤ ꯀꯦꯗꯔ ꯑꯃ ꯉꯔꯥꯡ ꯆꯨꯔꯆꯥꯟꯄꯨꯔꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯈꯨꯠꯂꯥꯏꯒ ꯀꯣꯟꯅꯅ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯔꯥꯡ ꯑꯦꯟꯇꯤ-ꯁꯣꯁꯤꯌꯦꯜ ꯑꯣꯏꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯑꯣꯏ ꯈꯔ ꯁꯥꯏꯀꯣꯠ ꯚꯤꯂꯦꯖꯇ ꯆꯠꯊꯣꯛ-ꯆꯠꯁꯤꯟ ꯇꯧꯔꯦ ꯍꯥꯏꯕ ꯊꯥꯖꯕ ꯌꯥꯕ ꯄꯥꯎꯒꯤ ꯁꯣꯔꯁ ꯑꯃ ꯐꯪꯕꯗꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯑꯥꯔꯝ ꯐꯣꯔꯁ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯑꯣꯏꯕ ꯀꯝꯕꯥꯏꯟ ꯇꯤꯝ ꯑꯃꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ꯫ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯑꯗꯨꯗ ꯀꯝꯕꯥꯏꯟ ꯐꯣꯔꯁꯅ CKLAꯒꯤ ꯁꯕ ꯁ꯭ꯇꯥꯐ ꯁꯔꯖꯟ ꯃꯦꯖꯔ ꯗꯦꯕꯤꯗ ꯉꯝꯖꯥꯡ 45 ꯐꯥꯒꯠꯄ ꯉꯝꯈꯤ꯫ ꯃꯉꯣꯟꯗꯒꯤ ꯂꯥꯏꯐ ꯔꯥꯎꯟꯗ 3 ꯑꯃꯁꯨꯡ 9mm ꯄꯤꯁꯇꯣꯜ ꯑꯃ ꯔꯤꯀꯣꯚꯔ ꯇꯧꯕ ꯉꯝꯈꯤ꯫ ꯈꯨꯠꯂꯥꯏꯒ ꯀꯣꯟꯅꯅ ꯐꯥꯔꯕ ꯗꯦꯕꯤꯗ ꯉꯝꯖꯥꯡ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯁꯨꯒꯨꯅꯨꯗ ꯂꯩꯕ ꯇꯥꯖꯥꯡ ꯚꯤꯂꯦꯖꯇꯒꯤꯅꯤ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯐꯥꯔꯕ CKLAꯒꯤ ꯀꯦꯗꯔ ꯃꯦꯖꯔ ꯗꯦꯕꯤꯗ ꯉꯝꯖꯥꯡ ꯍꯧꯈꯤꯕ ꯆꯍꯤ 3 ꯑꯁꯤ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯖꯧꯕꯦꯡ ꯚꯤꯂꯦꯖꯇ ꯂꯩꯗꯨꯅ ꯍꯥꯏꯔꯤꯕ ꯂꯨꯞ ꯑꯁꯤꯒꯤ ꯊꯕꯛ ꯊꯧꯔꯝ ꯆꯠꯊꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯦ ꯍꯥꯏꯔꯤ꯫ ꯊꯥ ꯑꯁꯤꯒꯤ 10ꯗꯒꯤ ꯍꯧꯗꯨꯅ 23 ꯐꯥꯎꯕ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯁꯤꯔꯣꯏ ꯂꯤꯂꯤ ꯐꯦꯁꯇꯤꯚꯦꯜꯗ ꯑꯀꯥꯏꯕ ꯄꯤꯕ ꯌꯥꯕ ꯍꯤꯔꯝ ꯑꯃꯠꯇꯒꯤ ꯊꯕꯛ ꯑꯃꯠꯇ ꯆꯠꯊꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯇꯥꯡꯈꯨꯜ ꯅꯥꯒꯥꯂꯣꯡꯅ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕꯗ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩꯔꯤꯕ ꯀꯨꯀꯤ ꯈꯨꯜꯁꯤꯡꯒꯤ ꯚꯤꯂꯦꯖ ꯆꯤꯐꯁꯤꯡ ꯀꯧꯗꯨꯅ ꯐꯝꯈꯤꯕ ꯃꯤꯐꯝꯗ ꯑꯀꯟꯕ ꯋꯥꯐꯝ ꯊꯝꯈ꯭ꯔꯦ꯫ ꯊꯥ ꯑꯁꯤꯒꯤ 19ꯗ ꯀꯨꯀꯤ ꯖꯣ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔ ꯇꯔꯟ ꯖꯣꯅ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯁꯤꯔꯣꯏ ꯂꯤꯂꯤ ꯐꯦꯁꯇꯤꯚꯦꯜꯗ ꯇꯝꯄꯥꯛꯇ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯤꯇꯩ ꯃꯤꯌꯥꯝꯅ ꯀꯨꯀꯤ ꯈꯨꯜ ꯑꯃꯗꯤ ꯀꯨꯀꯤꯒꯤ ꯂꯩꯔꯤꯕ ꯇꯦꯔꯤꯇꯣꯔꯤꯁꯤꯡ ꯐꯥꯎꯗꯨꯅ ꯁꯔꯨꯛ ꯌꯥꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯗꯣꯔꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯉꯁꯤ ꯐꯝꯈꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯇꯥꯡꯈꯨꯜ ꯅꯥꯒꯥꯂꯣꯡꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯁꯣꯔꯕꯔꯠ ꯕꯁꯨꯝꯅ ꯄꯥꯎꯆꯦ ꯑꯁꯤꯒ ꯇꯦꯂꯤꯐꯣꯟꯒꯤ ꯈꯨꯠꯊꯥꯡꯗ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯐꯣꯡꯗꯣꯔꯛꯄꯗ
ꯀꯥꯝꯖꯣꯡ ꯑꯃꯗꯤ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯇꯥꯡꯈꯨꯜ ꯅꯥꯒꯥꯂꯣꯡꯅ ꯀꯣꯟꯕ ꯖꯨꯔꯤꯛꯗꯤꯛꯁꯟ ꯑꯃꯅꯤ꯫ ꯊꯥ ꯑꯁꯤꯒꯤ 7ꯗ ꯁꯤꯔꯣꯏ ꯂꯤꯂꯤ ꯐꯦꯁꯇꯤꯚꯦꯜꯒ ꯃꯔꯤ ꯂꯩꯅꯅ ꯐꯝꯈꯤꯕ ꯃꯤꯐꯝ ꯑꯃꯗ ꯇꯥꯡꯈꯨꯜ ꯅꯥꯒꯥꯂꯣꯡꯅ ꯀꯣꯟꯕ ꯖꯨꯔꯤꯛꯗꯤꯛꯁꯟꯁꯤꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯠꯇꯒꯤ ꯑꯦꯟꯇꯤ ꯁꯣꯁꯤꯌꯦꯜ ꯑꯣꯏꯕ ꯊꯕꯛ ꯆꯠꯊꯗꯨꯅ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯗ ꯑꯀꯥꯏꯕ ꯄꯤꯔꯕꯗꯤ ꯃꯗꯨꯗ ꯊꯣꯛꯂꯛꯄ ꯑꯐ-ꯐꯠꯇꯒꯤ ꯐꯜ ꯃꯁꯥꯅ ꯄꯨꯖꯒꯗꯕꯅꯤ ꯍꯥꯏꯅ ꯋꯥꯔꯦꯞ ꯂꯧꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯀꯨꯀꯤ ꯚꯤꯂꯦꯖ 5ꯒꯤ ꯆꯤꯞꯁꯤꯡ ꯀꯧꯗꯨꯅ ꯃꯈꯜ ꯑꯃꯠꯇꯒꯤ ꯌꯩꯈꯥꯏ ꯊꯤꯟꯒꯥꯏꯕꯒꯤ ꯊꯕꯛ ꯊꯧꯔꯝ ꯑꯃꯠꯇ ꯇꯥꯡꯈꯨꯜ ꯅꯥꯒꯥꯂꯣꯡꯅ ꯀꯣꯟꯕ ꯖꯨꯔꯤꯛꯗꯤꯛꯁꯟꯗ ꯆꯠꯊꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯑꯀꯟꯕ ꯋꯥꯐꯝ ꯊꯝꯈꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯕꯨ ꯌꯥꯎꯕ ꯂꯥꯛꯄ ꯃꯤꯌꯥꯝꯅ ꯃꯤꯄꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯗꯦ꯫ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯑꯃꯗꯤ ꯇꯥꯡꯈꯨꯜ ꯅꯥꯒꯥꯂꯣꯡꯅ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯅꯕ ꯁꯦꯝ ꯁꯥꯔꯦ꯫ ꯃꯩꯇꯩ ꯍꯥꯏꯕ ꯂꯩꯇꯦ, ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯗ ꯆꯤꯡꯅꯕ ꯑꯃꯠꯇ ꯂꯩꯇꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯌꯨ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫